Manipur gi umang koksilakpagi chang nongmagi henkatlaktuna state asida aying asagi khal kairakpadagi mahusagi punsida ahongba kaya thengnabaga loinana chaitheng kaya nangli cherek asida Manipur ga yumthangnariba leibak Myanmar dagi lokaina ulalonbagi chang su henkatlakli border fencing amadi counter insurgency ki damakta thamkiba Assam Rifles na haukiba kumjali singani kulhumdoi gi January dagi kumjali singin kunmari gi March taramanga fawada lupa crore taramari ga lakh kuntrama pandrom gi oigataba u kaya fagatpa ngamkhi loinena masida chenaba miyoi kunma pansu fagatuna logi oiba thabak laukhatkre media report ki matugina kumjali singani kulhumdoi gi January tarahumdoi da miyoi ani Myanmar rom dagi purakpa lupa crore ama lakh nifu mari ki oigataba u truck load amaga konana kamjong dagi fagatki January taramari da miyoi taruk ukrol gi siri khuldagi lupa crore ani lakh yankhai taruki u truck load ani ga konana fagat pangamki February amada kamjong dagi lupa crore amaga lakh kunipan gi u truck amaga konana miyoi ohum March tareta chandel gi machi loken dagi lupa lakh tara gi u truck mari ga konana miyoi taruk April kunma thoida ukrol gi nungsong khuldagi lupa crore amaga lakh tarani thoi rom gi u truck ahum ga konana miyoi ahum fagat pangamki amarom da chatliba chahi asidasu u purambagi chang henkat lakli January kuni thoida miyoi mangana truck ani da purakpa lupa crore manga rom gi oigadaba u truck ani Chandel district ki wangparel chingdagi faki January kunma pandana Kamjong district ki Kampat lomdagi purakpa lupa lakh nipan lising Marfudra taruki u truck amaga konana miyoi ama fagatki loinena tha asiki taramanga dasu lupa crore ani gi oigadaba u truck taruka konana miyoi taruk fagat khibagi pau laiki